Sangai Story Channel na tabi di bapum na magpo amuhan na taram nogsari ngasi sumayang ngayhak pothanan magidamak ano ba Manipuri translation story amakak uduna laksari wari masa sigi aibana Indian writer Munshi Premsani aduga wari sibu Manipuri da translate tawbiba laimapopam Vedanti wari masa sigi maming miyamgi Hongchat Haujik taminarasi Munshi Premsana iba wari masa miyamgi Hongchat Ningtam lalhogi Hongchat ama lakli naha khara ahal khara angang khara makutta phiral masa pairaduna bande mataram sakladuna kaithel fauduna satri soroki nakyeta miyam amana satliba Hongchat ado makoigi saruki yaudabagum umay yengduna lairi makoigi thabakti leplaga yengbaduni sambunatna dukan mamangda leplaga maga thangnaba Dindayal da hairai miyam se kudong thiba nangjage haiduna satlibani aswai yauragadi sagol tongba pulisna hu duna talaklani Dildaya na muk hairai matamasu wakhal soire miyamgi Hongchat satlaga ningtamba phangba tarabadi nahaw na fanglani yengune satliba Hongchat asida kana bu yauribage mirem angaw bangagta masak naiba mi amata su yaudi maiku ado sendal amadi kautagi pareng ama yansillaga dukandar ani aduna ngangnaribado taraga nokli sambuna hairai karigi noklibano maiku ngasidi khara hena paisillaba malida maikuna masak naiba mi amata Hongchat asida yaudi haibaduda nokningliba asauba masak naiba mi di Hongchat asida karigi yauruni makoidi karisu wadena asaw-asawba dalan sing dalay chathok chasin gari da sayep singa saklen saminay karibu warige sigadawribadi mafam marang khangdaba aikoi nine makoidi kharana tenis sanaramgani kharana sa thaklaga gramophone gi sai taramgani kharana laikolda koiramgani asida police ki lisai sanaba kaidawba laktoiba sambuna nangna khangloine maiku asauba masak naiba mi ahum marida yawbada laingaksu wakhal khitang khanthabani mafam marang khangdaba lambida panglai leiba mayamda asauba singna karibu thawoidoino maikuna mana nganglibado thawoidana hairai asauba midi aikoina semdana kanana semdoino kanamatana masak khangbiramdaba mi ado aikoina sembibadagi asauba mi oikre kar tonglaga lakpada aikoiga anna yengbiba pot natte makoina phiral mamai hek sumbaga mi amata ude aikoigi asauba masak naiba mi di phajom tangkhai setlaga makhongda khurum tongdana aikoigi ningtamba porakna nabagi-damak mathwai kubak ta haptuna koichat chatliba asini mana taba amata aikoi mawalaudi asauba mi singna leibak se manghallabani laingak sina asauba pham pisillaga makoibu ngauhallibani Dindayal na anauba lakpa daroga sidi pura hingsabani lamlong mari phangba hek yaukhibada magi hantaraduna mayamda kantharakani adudagidi mayam pumnamak koichen chenarani yengbada nungaidawri potnida miyamgi Hongchat to ningtambagi ihulna lamjingduna lamlong mari phangbada yaurakpa adudadi sagol tongba police sing sipai singna thatle khanghaudana daroga Birabal singna magi sagolado mamangda sat khatlaga hairai nakoi sidagi makhata na chatpa yadre Hongchat ado lusingliba Ibrahim Ali na mangda sat khatlaga hairai aina thajaba pijariba sini aikoi yaikai thugaiba irang karimata tawjaroi aikoi gi pandamdi ingna signa chachabani Birabal na adubu Hongchat ase makhata na chathandana naba yathang phangle Ibrahim na adongi mathak thongba singda amaktang hangbiyu Birabal ai mado darkar oide haina khalli Ibrahim na adu oirabadi aikoi masida phamlani nakoina chatkhraga aikoi amuk chatkani Birabal na mafam masida panba yade nakoi hanba tabani Ibrahim na yamna singlem na hairai aikoi
handi hallaroi akoi bu thingbagi kanagi sumatik laiti nakoi gi sagol tongba police nongmai gi sangenna thingba ngamlabadi thingjaro adubu akoi handi hallaroi akoi isilina umasel asumna thaudana daba numit ado karamba matamda lakani mado lakribu fawbadi akoi mina yoling dagi nanthokpa ngamdaba tabani Birbal graduate ni magi pabung adusu police superintendent ni sauthokpa haibase magi singli da yauri atopa official singnasu mabu yamni kai khumnai ngaurok ngawi mamito higok changi aduna masamdo ngangi mana kot lituna tupi uptuna laklabadi lamdam asida pokpa mi mande akoi bu loi chaliba mioi singa amatani haiba yai adubu Ibrahim gi akan bawahi sing aduna mabu ikai ba pire fibam mado yamna lure khongchat to thinglurabasu awaya khum taunarani lebhalabasu makoi kayam koina mafam asida laigani haiba ngamde asumna tawpham khangdringai sida DSP do sagol tongduna lakpo ure haujik wakhal khanduna laibagi matam natre mating uthokpagi matamni mana makhwangda yaliba lichai ado lauthok sagola do koichat chatliba miyam lomda thaujille Ibrahim do daroga ga hek mayoknana khwaigi mamang thana lepli magi makokta lisaina hek phomlakbaduda ma mamit tandan paire leppa ngamdre makok paiduna phamthakre tanjaduda daroga gi sagola duna makhong khumang ani ado thangalaga thadarakpada makhada phamliba Ibrahim gi mananganda pura tare miyamado haujik phawba isik chikna lepli Ibrahim na tutharakpado ubada mabu ngaknaba haugatnanaba chensinba hongnaraki adubu kanamatana sangsinba ngamdre sagol tongba police sing adugi sayado yamna nungsi haitana makoida haitharakli miyamna makut khanduna ngaknaba honari huna sainabagi wakhal thadokpa haibase tanjadudadi oithoktre saina amadi ikaiba khangba tarabadi palola se lanthoknaba honaba tabani sarasigi mi lakayana makoida yengli haibase makoi wakhal lakle firal pairaga mai leiduna hanba tarabadi ningtam lalhudi karamna thengnagani loinana kanasu thawai hingnaba lanpham thadoktuna chenadri pukki damakta khanba anek wasanatte ningtambagi asengba lanmini ningtambabu pamjaba mioi singi apunba saktamni masagi mathau masak khangi mi kaya makok kaire ihingna hingsare makutyekwa kaya suyaure kholau amatangda miya masina sagol tongbasing asigi mayokta chongchenba ngami adubu pandam dharma amadi phidamgi yoling khongda thangbana kumang chausinba ngamde mina tara mangadi asumna saigi nongchuduna leire aduga miyamado tuminna lepli asumna phubi saibibagi pawase mikup amagi manungda kaithel yaukhre Ibrahim bu sagolna net khaire miwai kaya sokle adubu makoi kanamata ninghanade aduga police na makoi bu mangda sangsin badagi su thingli maikuna sauna haira i tada aikoi swaida tuminna laithok ningdre ai su satle Dindayalna ai su satkani ibungo kaino yenglurasi sambusu ngaihak tuminna lairami anghaudana masu dukan loisile aduga haira i nongma natraga nongmadi soidana sigada walairabani oiningba ma oizarasanu makoina sumiyamgi damakta thawai tharibani una ngaihak tangi manungda dukal ayamba thonglona khre minat taragi mamangda kumai oina yenglamba misingsu haudok thokphamda loina chanakhre siba khaktangi natana hatningbagi wakhal su yauri mi kharana makutta chai pairi kharana phurkhauda nung hapli kanamata karisu hainade punamak apunba wakhal amana singladuna panthung tamna satli nonghau lakpagi matauni lapna miyam ama lakpada ubada sagol tongba pulising ado makhoi masel amaga wari sanari Birbal Singhado pakhalakle DSP su magi gari ado mangda thogatkre ingna tapna chachaba mi singda chaina phubana wa amani sauna lakneba mi singa mayokna bana wafam amani
sagol amadi pulising ado tungda handoknakre. Ibrahim gi manangalda sagol gi khumangna net khibaduna wakal tadana laimaida taduna lairi. Mi mayamna langna batabadagi mamit pangthorakle. Naha amabu mana ingit tauraduna kaude aduga hangla i. Kailas sahar lomdagi mi khara lakpra. Kailasna laklaba miyamado yenglaga haira i. Ahoy lising lomda lakli. Ibrahimna adudi phibam tararoy. Piral singado paisillo. Ekoi hankibana farani. Natrabadi lanjao ama thoklarani. Isilinaw masel hanaba haunade hallasi. Mase hairaduna haugatnaba honarami. Adubu haugatpa ngamdre. Haibadana hengbani yathang hek phangbaga lanmigi mataugum handoknare. Piral semlakpa wa phi amadi rumal singaduna stretcher ama semle aduga makoi mayam sangduna Ibrahimbu maduda hipalle aduga halakle. Makoi mai thirabra. Mioi kharana mado mai thibani haina khallabasu tasengna makti makoina asauwa mai pakpa ma phanglabani. Aikoina lanthengnaribasi aikoigi isil inaw singni apamba khenabanani. Makoiga yeknabadi yade. Aikoina pamdrabasu saharda lutpat puna sainaba thorakkani aduga aikoigi apambadi akaiba kok amadi yaikhai thingairaba dukan singado natte aikoigi mai pakpagi kudamdi miyamgi minungsi phangbasini. Ahanbada aikoibu noknaramba singado aikoigi thauna amadi handaba ubada aikoigi mateng pangba thorakle. Pungningi ahongba purakpa asina aikoigi asauwa mai pakpani. Aikoi kanamataga khana sinda paudanaba kanade. Aikoigi pandamdi miyamgi minungsi phangbani. Makoigi wakalol honganbani. Pandam mase phangba numita aikoi ningkha tamba soidana phangani. Thaudoktugi matung humni subada Birbal Singhado magi kada sa thaktuna lairi. Magi loinabi Mithanbaina masa apikpada pamladuna magi mamangda leplare. Birbal na hairai matamaduda ai kaidaugadabano khangkhidi. Tungdana DSP do laklaga lepsilare. Makoi bu satpa yahalamlabadi ai khudong thibada soidana taramgani. Mithanbaina makok nomladuna paukhum pirai. Lisaina phubadudi nahangna thingba ngambani. Nangi thabak asibu mara laitabasingna phuba asira. Nangna makoi bu khambadi yabani. Aranba tawbasingda lisaina phubagi thabak pirabadi aise yamna nungaini ko. Birbalna saurangnana nangna khangdi khangdana. Mithanbaina ai khangine nangi tungda DSP do leplare. Nangna khalamgani aina tawba ngamba ulhaugadabani masi mangaide. Matungdadi tanja phanglaroi. Khongchat chatlibam kangbu aduda juwa chaba mi amata yaude sinine nakoina khallise. Nangbu minai oina thamba ngamba mi kaya yauribani. Nangondagi hena lair haiba mi kaya su yauribani. Adubu nangi apambana henman khibana makoibu sagolna nethanbani ne. Kaya da thauna phakrabanu. Birbalna ikai khangdaba khunok ama nokladuna. Adubudi DSP nadi aibu sakhang khredana. Daroga na khalambadi magi pawo setabada Mithanbaina haraugani asini. Ukchel chawba amadi laibang macha taba haibase jinbal thongdadang haibayai. Adubu isagi dang khanba haibasidi hamoigi kasinda lotuna laiba potni. Mithanbaigi maithongda haraubagi mami amata tade. Magi mapuroibagi wahaisingna magi thamoi sokre hairai. Soidana khanglamgani loinana nahak hamthuna kabasu yai. Adubu mara laijadrabasingi ida luklaga hamthol kabado kari kana doino. Nangna thabak phajana tawbagi mana natti leibaki mayokta laibagi mamalni. Nangna thabak phajana tawbagi manadi nangna kanagumba mihatpa amabu haba ngamlaba. Iraknaraba mi amabu kanma ngamlaba matamda soidana phangani. Khanghaudana sipahi amana berandada leplaga hairai. Huzur chithi ama pujarakli. Birbalna chithi ado lauraga manung changlaknaga hangdoktuna pare. Aduga table da thammi. Mithanbaina hanglai phamthol karabro. Birbalna sauraknana hairai nang aibu karemnaribra. Ngasisu miyamgi khongchat ama chatkadauri
aigi duty lay. Mithanbai na, as, adudi nangi di tanja afaba ma phanglene. Nathau ningthina pangthokluro, nangi DSP du su soidana lakani. Handakti ne, nang inspector soidana oirani. Birbal na, makok hotladuna. Nang si, mari makong samnadaba wangak tangangi ko. Aina mafam aduda tumina leptuna lairabadi, ayese matik chadabani haina khaloidraw. Aigi mahuta atopa mi khankini. Aise, lalaubasinga mari lainay haibini. Maduda, ay kari tauni. Thabakmak lauthoktrabasu, maram hangbadi soidana kaukhalakani. Aina lairiba mafam adugi, sana lonchat matung ina, thabak tauba tabani ne. Ay, apang maminate, minaigi punsi se, pamde ne. Wisel khongba makhol tarai, mapanda thoraktuna, hangbada miyamgi khongchat lakpagi paw hairai. Kudakta mapi sechille, koyet yetle, makhwangda pistol hapchille. Hana ngaiduna lairamba constable aduga double march tawduna satkre. Minat tara mangaromgi matungda miyamna khongchat chatliba mafam ado yaurakle. Makhoibu hek ubada masing thingamdraba miyoy kayana bande mataram haina punna laurai. Adudagidi tumina laikre. Nahangi khongchatuga ngasigi khongchat asiga ayada khenakraba. Maduna ningtam lalhugi khongchat ni ngasina laikhidraba athaubugi mafamda awaba phongdokpagi khongchat ni. Numit humni suppa layo hauduna ana maisa khangduna leiramlabat matungda ngasi mahak laikhidre. Mana phamgi alakpasu laikhide kanadasu koknon khide. Mana pamjaramba haibabu masagi thawai yaudraba haksang ado Gangada irujabiraba matungda humbiyu aduga magi mongphamda ningtambagi phiral yungbiyu asini. Ma leitabagi pau tabada sahar pumba nungsuk nungjangnare. Tabada khangprek khangba pau oire. Adudagidi mabu amuktang yenghaunaba loina senarakle. Kaithel kanadre dukal pumba thong hangnadre. Sagol gari riksa amata uba phangdre. Una sahar pumba magi asiba hakchangi matung ilakle. Saurak na mi lak ama helamgani. Kappada mamit ngangdaba mi amata yaude. Birbal Singh na magi sagol tongba constable Singh ado saurak na gas mga lap na satna ba yathang piramlaga ma masadi maninglomda lakle. Mamang thangba sarukta gas jangkai mukti nupi ngaktani. Daroga na makhoiramda yenglubada ahanba parengda magi loinabi Mithanbai satli. Mana amuktang mangolomda yenglaki adudagidi mamai leithokre. Adubu magi sakam adudi nungaitaba sauningba ikaiba tukutchabagi mamitari. Madudani mana makoktagi makong phauba tu khangchung chungkhribase. Ma masagi miengda yang ba asonba mamal yaudaba oina uzare. Khangaudana nupi masa amana hairai. Daroga saheb, ako'y busay na pubigano ko. Nahaku ubada kibana loire. Atopa amana mo hairai. Adomgi inaoy ramalene. Sige no pa sibu lamlong maripang bada puki bado. Mithanbai na hairai. Mamasana nine. Adudagidi mayampu na hairai. Adom oire. Adom bukurumzari. Adomgi thaujaldagi ngasidi. Adomgi lisay saba phangjagadauri. Birbal na Mithanbai da mamit pairap yengi adubu wadi amata ngangdi nupi amana muk hairai. Aikhoy na mitin ama pangthoklaga adombu lay pareng hukchage taubang amba thabaksing ado singthajage. Atopa amana muk hairai. Anthong na sungawkre aidi Angrez oiraboy ninglure. Anubi amana mamit mana suktoktu na hairai. Aigi isaga oiramlabadi mangak laithektu na halamgadabani. Nupi masama na hairai. Ima, hui paubo mapu masakhangi. Adubu, asidi ne, mini ne. Anubi aduna sao na hairai. Pukki damakta ni ne, pukki damakta. Mayamdo, anubi adubu khamjili. Madudamani ikaira duna hairai. Ay kaisu haideda. Masagi oizabagi damakta mamitang badi phatte haibani. Birbaldo, wa makata na tabang amdre. Sagolado mamay layraga
ꯃꯤꯌꯥꯝꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤ꯫ ꯅꯨꯄꯥꯅ ꯏꯀꯥꯏꯕ ꯄꯤꯔꯕꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯏꯀꯥꯏꯕ ꯄꯤꯔꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅꯕ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯕꯨ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇ ꯆꯠꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩ ꯑꯁꯤꯅ ꯎꯄꯥꯏ ꯂꯩꯖꯗꯕ ꯑꯄꯪꯕ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯤꯊꯟꯕꯥꯏꯅ ꯑꯩꯕꯨ ꯄꯥꯡꯗꯕ ꯑꯃꯗꯤ ꯆꯥꯎꯈꯠꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯂꯕꯁꯨ ꯃꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯂꯔꯣꯏ꯫ ꯃꯥ ꯍꯔꯥꯎꯕꯅꯕꯨ ꯂꯣꯏꯔꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯕꯤꯔꯕꯜꯁꯤꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯇ ꯌꯥꯍꯧꯏ ꯍꯥꯏꯅ ꯀꯅꯥꯅꯣ ꯑꯃꯅ ꯇꯝꯂꯨꯔꯣ, ꯑꯩ ꯀꯝꯗꯧꯕ ꯇꯥꯕ? ꯃꯥ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ, ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯇꯥꯛꯄ ꯐꯥꯎꯕ ꯇꯥꯛꯂꯝꯗꯦ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯊꯕꯛ ꯁꯨꯕ ꯀꯅꯥꯁꯨ ꯀꯅꯥꯒꯤ ꯈꯟꯅꯗꯦ꯫ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯤꯌꯥꯝ ꯑꯗꯣ ꯁꯍꯔꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯒꯤ ꯌꯨꯝꯊꯛꯁꯤꯡꯗ ꯎ ꯄꯥꯝꯕꯤꯁꯤꯡꯗ ꯇꯣꯡꯗꯨꯅ ꯃꯤ ꯀꯌꯥꯅ ꯌꯦꯡꯂꯤ꯫ ꯉꯁꯤꯗꯤ ꯕꯤꯔꯕꯜꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯑꯅꯧꯕ ꯋꯥꯈꯜꯒꯤ ꯃꯃꯤ ꯇꯥꯕꯗꯣ ꯎꯔꯤ꯫ ꯑꯍꯜ, ꯅꯍꯥ, ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯈꯜꯗ ꯑꯅꯧꯕ ꯊꯧꯅꯥ ꯂꯥꯛꯂꯤ꯫ ꯃꯁꯦ ꯅꯤꯡꯇꯝꯕꯒꯤ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯍꯔꯥꯎꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇꯨꯒꯤ ꯄꯥꯟꯗꯝ ꯈꯪꯂꯦ꯫ ꯂꯝꯕꯤ ꯂꯃꯥꯡꯅꯔꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯇ꯭ꯔꯦ꯫ ꯇꯣꯜꯂꯕꯁꯤꯡꯒꯤ ꯃꯇꯧꯒꯨꯝ ꯂꯨ ꯂꯨꯛꯊꯗꯨꯅ ꯀꯞꯇ꯭ꯔꯦ꯫ ꯅꯤꯡꯇꯝꯕꯒꯤ ꯁꯅꯥ ꯐꯨꯗꯣꯡꯂꯕ ꯆꯤꯡꯗꯣꯜ ꯑꯗꯣ ꯇꯝꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯎꯔꯛꯂꯦ꯫ ꯃꯗꯣ ꯇꯝꯅ ꯂꯥꯛꯄꯗ ꯃꯔꯛꯇ ꯂꯩꯔꯝꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯆꯤꯡꯗꯣꯜ ꯑꯗꯨꯅꯤ꯫ ꯄꯨꯡ 11 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯤꯌꯥꯝ ꯑꯗꯣ ꯇꯨꯔꯦꯟ ꯃꯄꯥꯜ ꯌꯧꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯥꯡꯊꯔꯦ, ꯑꯗꯨꯒ ꯒꯪꯒꯥꯗ ꯏꯔꯨꯖꯅꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯂꯦ꯫ ꯃꯥꯒꯤ ꯏꯪ ꯇꯞꯂꯕ ꯇꯥꯏꯐꯦꯠ ꯇꯥꯏꯔꯕ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯆꯩꯐꯝ ꯑꯗꯣ ꯁꯦꯡꯅ ꯎꯔꯤ꯫ ꯏ ꯑꯗꯣ ꯐꯝꯖꯤꯟꯈꯤꯗꯨꯅ ꯃꯨꯁꯤꯟ ꯃꯨꯔꯦ꯫ ꯃꯀꯣꯛꯀꯤ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯣ ꯏꯅ ꯆꯣꯠꯈꯤꯕꯗꯒꯤ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯇꯨꯔꯤ ꯃꯥꯜꯂꯦ꯫ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯊꯧꯕꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯍꯧꯅꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯅꯔꯛꯂꯤ꯫ ꯕꯤꯔꯕꯜꯁꯤꯡ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛ ꯐꯥꯎꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯩꯐꯝ ꯑꯗꯣ ꯃꯥꯁꯨ ꯎꯏ꯫ ꯃꯥ ꯃꯊꯟꯇ ꯆꯩꯖꯔꯛꯏ꯫ ꯃꯥ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯍꯧꯅꯕꯒꯤ ꯃꯥꯒꯤ ꯈꯨꯌꯥꯒꯤ ꯎꯐꯨꯜꯕꯨ ꯃꯀꯣꯛꯇ ꯍꯥꯞꯅꯅꯕꯒꯤꯗꯃꯛ ꯃꯤ ꯂꯥꯛ ꯀꯌꯥ ꯇꯤꯜꯂꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯁꯤꯕꯨ ꯑꯩꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕ, ꯀꯌꯥꯗ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯈꯤꯕ, ꯃꯗꯨꯗ ꯃꯊꯧ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯈꯜ ꯌꯥꯎꯈꯤꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯟꯕ, ꯊꯧꯅꯥ ꯐꯕ ꯎꯠꯄ ꯑꯃꯗꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕꯒꯤ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦ꯫ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯊꯥꯒꯠꯂꯔꯤ꯫ ꯍꯨꯖꯨꯔꯒꯤ ꯈꯨꯠꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ꯫ ꯃꯤ ꯂꯣꯏꯅ ꯀꯤꯅꯔꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯍꯩꯅꯤꯡꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯁꯦ ꯊꯧꯅꯥ ꯐꯕꯅꯤ ꯈꯟꯗꯦ, ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯣꯟꯁꯇꯦꯕꯜꯅ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯔ ꯁꯥꯎꯔꯞꯅ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏꯕꯁꯦ ꯀꯗꯥꯏꯕꯨ ꯀꯧꯏ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕ, ꯗꯥꯀꯨ, ꯒꯨꯟꯗꯥ, ꯃꯤ ꯍꯥꯠꯄꯕꯨꯅꯤ꯫ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄ ꯃꯤꯕꯨ ꯃꯊꯣꯡ ꯆꯥꯗꯕ ꯀꯧꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯗ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯥꯄꯜ ꯇꯧꯗꯨꯅ ꯍꯔꯥꯎꯒꯗꯕ ꯅꯠꯇꯦ, ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ, ꯀꯞꯅꯤꯡꯉꯥꯏꯅꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯤꯌꯥꯝ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯑꯃꯨꯛ ꯁꯥꯜꯂꯛꯂꯦ꯫ ꯍꯛꯆꯥꯡꯗꯣ ꯂꯩꯔꯣꯟ ꯆꯟꯕ ꯂꯣꯏꯔꯒ ꯃꯤꯌꯥꯝꯅ ꯍꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯡ 2 ꯇꯥꯔꯦ꯫ ꯃꯤꯊꯟꯕꯥꯏꯗꯣ ꯅꯨꯄꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯐꯅ ꯂꯥꯞꯅ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯀ꯭ꯋꯤꯟꯁ ꯄꯥꯔꯛ ꯌꯧꯔꯛꯄꯗ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯃꯌꯨꯝ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯆꯩꯐꯝ ꯅꯥꯏꯅ ꯁꯣꯛꯂꯕ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯆꯣꯛꯊꯔꯦ꯫ ꯈꯣꯡ ꯊꯥꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕꯇ ꯈꯟꯕ ꯃꯤ ꯑꯁꯤꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯄꯥꯛꯀꯤ ꯅꯥꯄꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯕꯨ ꯃꯥ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯝ ꯆꯠꯄꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯊꯥ 1-2 ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫
मा कनागिसु मखादा लैनिंद्रे अय असिबु इसागी पुक थंजननबा होनबा ngamlaroidrane ma ahanbadadi khudongthiba kayagi maramda khallami adubu pumnamak mayoknabagi thaunado mangonda lakle khanghaudana mana Ibrahim aligi ahal oirabi lukhrabi ado khangning ningsingla i magi kanasu leite hai mathanta phamduna kaptuna leiramgani themjinbinaba kanasu leiramoi magi mayum tamna lakle mafamdi mana hanana nupisingda hangaurabani maga karamna unagani kari hairuni kari haina themjiluni mase khanna khanna lakpana Ibrahim aligi mayum yaure zumado gali amadalai lunali adubu awabagi mamidi tari ihul ting ting chong aduna sanglakpada beranda da thaba kangthol amada ahalado phamli magi mamangda phijam setpa naha ama mamita mapi sintharaduna hanubi aduga wari sanari mithanna nupado ubada khangprek khangi Birbal Singni mani mapuroiba Birbal Singni ma sauna hangla i nang asida kaidoba laibano Birbal na haira-i nangna lakpadu maina iral ngakpinaba haijanaba laklibani mithalgi ngawrok ngawba maithongda tariba chawthokpa harauba amadi nungsibagi langnaba saktamado singthaba ngamlaroi punsida lairamba nungaitaba sauningba pumba kokkhre ma awaba nungaiba amadi mayagi lipundagi nanthorokle mahakki maralado mahakki loinabi mithanbaidasu ngakpinaba haijarakle